Wish you a very happy new year. Anouba chahina lakpasida mayam pumnamak nungai yaifaba amasung afaba haibadu punna oiminarasi. Mayam pumnamakpu nganba kumanna anouba chahisiga loinana amukka hanna taram lokchuri. Ngasidi mayam pumnamak aikogi haukraba haibadi past ki oiba fact amasung figure sing adu khara yengsi mayam adudi matamahanda video si haujilasi. Aikoi miyoibagi ihan hanba malem ki oiba engine panba train aduni adom hauji ubiriba si pneumonia amasung aikogi nungsit mari ki oiba amasung thabombi ki oiba laina sing asi layeng mata sinnariba penicillin hairiba hidak asi Alexander Fleming hairiba nupa asina putoki malem ki oiba ihan hanba motorcycle asi Mangdu uriba si asumna tawi haibasi adom thajabibra tasengnamak angakpani tawbatabu masi asengba malem gi oiba ihan hanba motorcycle aduni matang sina malem gi oiba ihan hanba YouTube video aduni mangdu biliba asi gumlaba angakpa amasung yamna nungaiba faxing asi khangnabagi damakta video si makha sathana yengkisi aikoina ngasi blood group haiduna igi kanglup khaidokliba si Carl Landsteiner hairiba nupa sina ihan hana putoklambani Malem sida leiriba mioi khudingmakna hydrogen haiduna khangnariba element asi Henry Cavendish sairiba nupa sina ihan hana putoktuna malemna saktaklamki Matang sina figure londa amuk changsinsi malem gi oiba ihan hanba x-ray machine amasung matau karam tawduna x-ray asi print tokibagi haibagi saktam maduni adom gi mit mangda uriba si matang sina malem gi oiba ihan hanba computer virus aduni malem gi oiba ihan hanba Miss World mark sini Aikoina internet natragana film kaya amada robot ki oiba saktam kaya ama ukre tawbatabu ngasidi malem ki oiba ihan hanba robot adu kamdau khibano haibadu yengsi mani mandu ribasi malem ki oiba ihan hanba robot malem asi tasengnamak angakpani khudam oina nganba khumangi channel si yengbiu mayam gi damakta kanaraba knowledge amasung fact kaya ama puduna lakchari channel asi fangliba view leiriba subscriber masing asi adomna yengbiu masi channel asibu yengliba mioi sing asina knowledge asi atopada share tawkhidabagira natragana tasengnamak asigumna video content asi kanamatana pamrabara tasengnamak thamoyunda nihanna fawdu bidinate